Akaswani Imphal Ningthoukhongjam Suni na pau pajari ahanbada maroiba pau. Journalism na miyamda asengba achumba pau phanganbada achauba thaudang lauri haina IPR gi secretary Hungyo Warshang na hairi. Manipur Science and Technology Council na sinduna numit humni chathagadaba science motivational program ngasidagi hokre. Imphal jiribam lambi gi civilong amasung kaimai gi marakta lambi ningkhaibadagi sathok chashinda chauna apanba thokle amasung Humphumanga Shuba Sar Churachan Singh KCSI CBE Memorial Football Tournament ki final da Ems Khabamga Ulau FC ga thengnaragani. Directorate of Information and Public Relations DIPR na sinduna application of Artificial Intelligence in Journalism and Media Fact-Checking haibasida workshop ama ngasi Imphal gi nitaipa chuthekta laiba DIPR gi office ta pangthokli. Thoramaduda IPR gi secretary Hungyo Warshang na hai ungkhana gi phim lairiba Manipur gumba rajya asida social media gi khuthangda sasinaba pau kaya thagatuna miyamda launa pau piri. Asigumba aranba pausing asi journalism na maruba thaudang logduna achum arangi pau thidoktuna miyamda achumba pausing phanganaba thabak paikhatli magna hai. Journalism की role से है चाव ब्राइन कल्ले AI ने पिछले लगपा AI driven तो वो information में आमसे सिस्टम का fact check तो वो तो कर्मायने check तो नहीं कर्मा analysis कर्मा सिंह नहीं कर्मायने अच्छु मरांजे कर्मायने तो नहीं तो public तो कर्माये होने में मुझे है कि ऐसी challenges सी याम लोग तो बा challenges समझने media fact checking सिस्टम कोई नान website की ऐसी की तो ना बस कोई launch तो है अदो याम में important हुए Hojik news se hek plana straight to rakuda kyamo magi impact si lay bribe se koi myam khang ko especially Manipur gumba Thormaduda DIPR gi director Dr. TH Saranjit Singh na hai workshop asi maruina AI gi matang da ehenba gyan sing khangnana ba pangthokpani AI asi malem sin betungna pakshana myam na khangnaraba ngaktani I pau gi lamdasu AI sizinaba hore Nungthil gi session da resource person ahum na tongan tongan mai hiram ahum da wa ngangani Manipur Science and Technology Council mastic na sinduna nobit humni jathagadaba science motivational program ngasidagi Imphal gi tagil patalaiba Manipur Science Center da hokre Rajasi school tamliba thoidok hendokpa mahiroi singi damak jathaba thauramasi Science and Technology gi secretary Naurem Pravin Singh na hokdoki Thorum asida Science and Technology ki Director Srimati Chingakam Sachi amasung Master ki Director Dr. KH Rakesh Singh saruk yake State Model District Imphal West hokdokpagi thoram ngasi Imphal gi Classic Grandie da pangthokli Manipur Sarkar gi Ayushman Bharat Digital Mission amasung Ayushman Bharat Pradhan Mantri Jan Arogya Yojana na chinba thoram asigi saruk ama oina State Model District Workshop masu hokdokani thoram asida NHA gi CEO Dr. Sunil Kumar Barnwal yauna Manipur Sarkar gi Haksel musu yan payumbal gi Secretary amadi Commissioner Suman Singh yauna bibak asigi makoktung luchingba sing saruk yari Lamlong High Secondary School da nongna saba classroom ama amadi computer room ama ngasi wangkhai kendra gi MLA Thangjam Arun Kumar na sangakre Thormadu Sir Arun Kumar na hai mahirui singna matam gi mamal khangna chachi haukiba matam amukhana halakadaba leite miyamna masi khangna matam manghaloisi mangna hai school asigi awarapa infrastructure sing atuba matam da semgatnaba khotnaragani school asigi teaching amasung non teaching staff singbo school asi phaganabu hotnabada achoba thodang yabagi damak thagat pa phongdokki tabiriba pawasi Akashwani Imphal dagini National Highway Kuntra Taret Imphal Jiribam Lambigi Civilong amasung kaimai gi marakta lambi ningkhaibadagi sathok chashin da chaun apan bathokle ngasi numit nini humni asi lambi asi sathok chashin tawbada apan balaiki gani hairi Imphal omdagi jigdam na chatkiba truck sing tongan tongan mafam sing da panduna leiri masigi matang da ekoi Tamenglong Paumigi paudam ama National Highway 37 Imphal Jiribam Lambi Longkau Part 5 Santi Khunau Dikaklong haina so khangnaba CRPF ki camp manakta nong lepta na sukhibagi matungda ngasi lambi ga yauna isingna pukhre kaimai police ki matung ina lambi semjinba asi numit ani mukchangani hairi lambi chatpa yadabagi maram oiduna security squad ki convoy singsu ngasi cancel tawkhre
Matang asida Rengpanga Nungbagi Maraktasu landslide na lambi thingli mafam aduda Ganpati Construction Company na ngasi sendokpa ngamnaba hotnari haina police ki pauna haire. Akaspani Imphal gi paugi damak Tamenglongdagi ringbam kamai. BRICS Leibak-singi National Security Advisor NSA amasung Senior Security Official-singi mifamda malemgi leibak-singi thengnariba terrorism amasung cyber-gi akiba-singi matangda awangba thaki mifam ama paksana pangthoktuna khanakre. Nai Delhi-da pangthokpa 13 suba BRICS National Security Advisor mifam asi Bharat-ki NSA Ajit Doval-gi luching makhada paikatkibani. BRICS Leibak-ki miyoi-singna malemgi tongan-tonganba kanglupsingda Aki tujungba kaya tholaglib asigi matangda su kupna khanaki. Mapal Thawra Mantraloy-gi matungina mifam aduda maruaina antarjatigi ngamkhaisingda khudong thiningai oibigi chang hengalaglib asigi matangda mideng thamduna khanaki. Commerce amasung Industry Mantri Piyush Goyal na hairi Bharat amasung America na sel thumgi lamda achetpa mari thamnari. Sri Goyal na America gi lalol itiki mihut Jamison Greer amasung America gi Rashtradoot Sergio Gore gangarang Nai Delhi-da unakre. Social media da thagatpa warolamada mantri na hai unabaduda khanakiba wapam sing mahiyanba oi laloliti ki lamda su tengbang pinaduna khudongchaba kaya amana amabu pinanaba khanare mangna hai leibak asina innovation gi lamda su anobu khudongchaba kaya leibak ani na miyamda phanganaba kan honari. Mapal Thawra Mantri Dr. S. J. Shankar na hairi Passport Seva Program 2.0 hogdokpa anoba Passport Seva Kendra amadi Post Office Passport Seva Kendra hogdokpana miyamna chatok chashin tawbada hena laithokhanba malemgi tongan mafamsingda khudongchabasing phanganbagi tanja amadi leibak asigi miyambu hena sakti lehanba yauri. Social media da thagatpa warolamada mantrina 13 suba Passport Seva Divas ki numitna lakpada Bharat amasung mapal leibak-ki Passport Authority singda ephapauzel piraduna hai. Sarkar asina passport sem sabagi thabak hena thuna yangna pangthoknaba thaurang sing paikhatle. Thaurang asi Surakshit Passport Sugam Seva Sasak Nagarik ki mideng makhada paikhatpani. Enforcement Directorate na Delhi gi tongan mafam mangada thiba humbagi thabak sathakre. Directorate asina kilogram 3,000 gi mundra port drug import case ka mari lenana senja sumja tawbada chenabani haiba miyoi sing phaganaba chathakibani hairi. Directorate asigi official sing na hai Harpreet Singh Talwar Samsurdan amasung makhoigi loinariba miyoi singi leifam singda thiba humgi thabak adu chathakibani. Delhi gi night club singda drug ki semtham sing adu pitok pushin tawbagi thabak chathai hairi. Harpreet Singh Talwar asi NIA na hanana case asiga mari lenana pharaga leiba miyoi ni. Ikui kuidringagi mamangda bail lawduna leiba misak amani. Kendra Vidyaloy Singhi 13 suba National Youth Parliament Competition gi manamatum yentokpugi thauram hayeng Nai Delhi-da pangthoklagani. Thauram aduda Parliamentary Affairs ki Rajya Mantri Arjun Ram Meghawal saruk yaduna Vidyalay Singhi manamatum phanglaba mahirusingda manasing khusinagani. Parliamentary Affairs Mantraloy na haukiba sahi 19 asida Kendra Vidyaloy Singhi Youth Parliament Competition pangthoktuna lakhibani. Scheme asigi makada Kendra Vidyaloy Singhi National Youth Competition asida handak chahi gi oina leibak sinba thungbagi Kendra Vidyaloy Sangathan gi Region 15 henbagi Vidyalaya Suni romda athoi hen tanabagi thauram pangthokki. Scheme asina mahiroi naha singbu hauna lonchat khangba kanba achuma phongdokpa ngamba amasung Ganatantra gi lambi da chumna changshinba ngamnabagi pandamda pangthokpani. Humphumanga suba Sarchura Chansing KCSI CBE Memorial Football Tournament 2025 ki final match ngasi Imphal gi mapal kangjibungda sanaragani. All Manipur Football Association na chinduna chatharakpa tournament asigi final da Ems Khabamga Ulau FC ga ngasi sanaragani. Final match ngasi nungtil pung 1:30 dagi sanaba hogani. Mukhyamantri Yumnam Khemchan Singh Upamukhyamantri Losi Dikho na chingba makok tongba miyoi sing loishinbagi thoramda saruk yagani hairi. Aroibada maroiba pau amuk journalism na miyamda asengba achumba pau phanganbada achauba thodang lawri haina IPR gi secretary Hungyo Warshang na hairi. Manipur Science and Technology Council na sinduna numiduni chathagada Science Motivational Program ngasidagi hokre. Imphal Jiribam lambi gi Sibilong amasung Kaimai gi marakta lambi ningkhaibadagi satok chashinda chaun apanba thokle amasung
humphumanga suba Sarchurachan Singh KC HICBE Memorial Football Tournament gi final da M Khabamga Ulau FC ga thengnaragani paului jare.